ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤ 1891ꯒꯤ ꯂꯥꯟꯐꯝ ꯊꯣꯛꯅꯅꯕꯒꯤ ꯍꯥꯏꯗꯤ ꯀꯪꯂꯩꯄꯥꯛꯇ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯣꯏꯈꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯊꯣꯛꯄ ꯍꯧꯈꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯅꯤ ꯉꯁꯤ ꯇꯥꯡ 24 ꯃꯥꯔꯆ 2022ꯗ ꯀꯪꯂꯥꯁꯤꯗ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ 1891ꯒꯤ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯊꯪꯗ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯦ ꯂꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯃꯥꯡꯈꯤꯕꯒꯤ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯗꯨꯒꯤ ꯍꯧꯔꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯔꯛꯄꯒꯤ ꯋꯥꯍꯧꯗꯣꯛꯀꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯀ꯭ꯋꯤꯟꯇꯟꯅ ꯑꯁꯥꯝꯒꯤ ꯑꯣꯏꯔꯝꯕ ꯒꯚꯔꯅꯔ ꯑꯣꯏꯔꯝꯕ ꯀ꯭ꯋꯤꯟꯇꯟꯅ ꯂꯥꯛꯑꯀꯥꯟꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯣꯠ ꯃꯥꯟꯅꯗꯅ ꯑꯃꯁꯨꯡ ꯃꯅꯨꯡꯗ ꯏꯔꯥꯡ ꯂꯩꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯦꯡ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯦꯡ ꯅꯤꯔꯨꯕꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯔꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯁꯥꯁꯣꯟꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯅꯝꯊꯅꯕ ꯍꯣꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯅꯅꯕ ꯍꯣꯠꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏ ꯑꯗꯨ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯣꯅꯨꯡꯒꯤ ꯂꯥꯜꯍꯧ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯣꯅꯨꯡꯒꯤ ꯂꯥꯜꯍꯧ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯒꯤ ꯍꯧꯈꯤꯕ ꯂꯥꯜꯍꯧꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧ ꯑꯗꯨꯗ ꯌꯥꯝꯅ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯊꯣꯛꯈꯤ ꯃꯤꯆꯝ ꯀꯌꯥꯃꯨꯛ ꯁꯤꯈꯤ ꯑꯗꯨꯒ ꯃꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯗꯨꯒꯤ ꯄꯦꯟꯗꯕ ꯀꯌꯥꯗꯨꯅ ꯋꯥꯍꯧ ꯑꯣꯏꯔꯀꯥꯟꯗ ꯑꯆꯧꯕ 1891ꯒꯤ ꯈꯣꯡꯖꯣꯝ ꯋꯥꯔꯁꯦ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯖꯣꯝ ꯋꯥꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯁꯤ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯦ ꯌꯥꯎꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕ ꯑꯗꯨꯅ ꯃꯥꯔꯆ 24 2022 ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯖꯁꯇꯤꯁ ꯀꯃꯤꯇꯤꯅ ꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕ ꯑꯃꯁꯨꯡ ꯈꯪꯍꯧꯗꯕ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯣꯡꯂꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯑꯗꯒꯤ ꯄꯨꯈꯝꯕ ꯀꯥꯖꯥꯎ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯈꯪꯅꯔꯤꯕꯁꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯌా ꯑꯃꯁꯨ ꯃꯤ 28 ꯑꯃꯅ ꯐꯥꯔꯒ ꯃꯇꯨꯡꯗ 1891ꯒꯤ ꯂꯥꯟꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯐꯥꯔꯒ ꯃꯈꯣꯏꯁꯤꯅ ꯑꯥꯗ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔꯗ ꯖꯦꯜꯗ ꯊꯝꯈꯤꯕ ꯑꯗꯨꯒ ꯖꯦꯜꯗ ꯃꯄꯨꯟꯁꯤ ꯂꯣꯡꯈꯤꯕ ꯀꯌా ꯑꯃ ꯌꯥꯎꯏ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯗꯅ ꯃꯅꯤꯄꯨꯔ ꯆꯪꯕ ꯌꯥꯗꯗꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯦꯟꯕ ꯀꯌా ꯑꯃ ꯅꯕꯗꯤꯞꯇ ꯂꯦꯟꯕ ꯀꯌా ꯑꯃ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯑꯔꯤꯕ ꯈꯣꯡꯒꯨꯟꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯞꯅ ꯖꯁꯇꯤꯁ ꯀꯃꯤꯇꯤꯅ ꯂꯤꯔꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ 1891ꯒꯤ ꯂꯥꯟꯖꯥꯎ ꯑꯗꯨꯒꯤ ꯍꯧꯔꯛꯄꯒꯤ ꯂꯥꯟ ꯑꯗꯨꯒꯤ ꯍꯧꯔꯛꯄꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯐꯪꯁꯟ ꯑꯗꯣ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯕꯅꯤ